ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯔꯕꯒꯤ ꯑꯋꯥ ꯆꯩꯅꯥꯅ ꯍꯦꯃꯟꯈꯤꯕꯅ ꯂꯤꯛꯂꯥꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯥꯗꯤ ꯇꯨꯡꯒꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯅ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯖꯔꯤ꯫ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯅꯦꯛ ꯁꯥꯔꯤ꯫ ꯌꯣꯡꯈꯝꯗ ꯁꯥꯕ ꯐꯅꯦꯛꯅꯤ꯫ ꯐꯅꯦꯛ ꯁꯥꯕ ꯑꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ꯫ ꯑꯗꯨꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯈꯔ ꯊꯨꯅ ꯁꯥꯔꯒ ꯈꯔ ꯊꯨꯅ ꯀꯛꯅꯕ ꯃꯍꯥꯛ ꯍꯣꯠꯅꯖꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯦꯡꯂꯦꯅꯦ꯫ ꯅꯪꯒꯤ ꯐꯅꯦꯛ ꯁꯥꯕꯗꯣ ꯂꯣꯏꯁꯤꯜꯂꯣꯅꯦ꯫ ꯊꯦꯡꯂꯦ꯫ ꯃꯇꯝ ꯑꯁꯤ ꯌꯧꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ." "ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯁꯥꯈꯤꯒꯦ. ꯁꯤꯟ ꯀꯛꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯧꯍꯜꯂꯝꯈꯤꯒꯦ ꯇꯧꯕꯅꯤꯅꯦ. ꯑꯉꯝ ꯇꯥꯟꯒꯅꯨ ꯍꯥꯏꯅ ꯏꯃꯥꯅ ꯇꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯈꯔ ꯁꯥꯔꯕꯗꯤ ꯌꯥꯔꯦ. ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯁꯥꯊꯔꯣ. ꯊꯦꯡꯂꯦ, ꯇꯨꯝꯅꯕ ꯇꯧꯔꯣ." "ꯌꯥꯅꯤ ꯏꯃꯥ, ꯏꯃꯥ ꯇꯨꯝꯕꯤꯔꯝꯃꯣ. ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯪꯂꯛꯑꯒꯦ." ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯨꯡꯗꯁꯦ ꯅꯪꯅ ꯄꯨꯗꯨꯅ ꯂꯩꯔꯦ. ꯏꯃꯥꯒ ꯇꯣꯏꯅ ꯑꯅꯥꯕ ꯍꯧꯗꯅ ꯂꯩꯕꯁꯤꯗꯅꯦ ꯍꯛꯆꯥꯡ ꯑꯁꯤꯅꯒ ꯌꯥꯝ ꯐꯠꯇꯕꯅꯤ. ꯏꯆꯥꯒꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯕꯁꯨ ꯉꯝꯗꯦ. ꯏꯃꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ." "ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤ. ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯤ. ꯁꯤ ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯝꯃꯣ. ꯅꯆꯥ ꯑꯩ ꯐꯅꯦꯛꯁꯦ ꯉꯥꯏꯍꯥꯛꯇꯒ ꯁꯥꯔꯝꯈꯤꯒꯦ." "ꯍꯣꯏ ꯐꯔꯦ. ꯀꯨꯏꯅꯗꯤ ꯁꯥꯔꯅꯨꯀꯣ, ꯏꯃꯥ ꯆꯪꯂꯝꯂꯒꯦ. ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕꯁꯨ ꯅꯍꯥꯛꯇꯤ ꯈꯪꯗ꯭ꯔꯦ. ꯅꯆꯥꯗꯣ ꯑꯃꯨꯛ ꯁꯣꯛꯆꯤꯟꯈꯤꯕ ꯇꯥꯅꯤꯀꯣ." "ꯍꯣꯏꯕ ꯏꯃꯥ." ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯝꯂꯒ ꯂꯩꯃꯍꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯏꯃꯥꯅ ꯅꯆꯥꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯏ. ꯏꯃꯥ ꯏꯆꯥꯅ ꯑꯁꯨꯛ ꯂꯥꯏꯔꯅ ꯍꯤꯡꯂꯨꯕ ꯑꯣꯏꯕꯅ ꯑꯈꯥꯡ ꯀꯟꯅ ꯅꯆꯥꯏꯗꯤ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯐꯅꯦꯛ ꯑꯗꯨꯕꯨ ꯁꯥꯊꯩ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ꯫ ꯐꯅ ꯁꯨꯔꯁꯨ ꯃꯥꯒꯤ ꯃꯆꯤꯜ ꯂꯥꯏꯌꯦꯡ ꯑꯗꯨꯗꯒꯤ ꯋꯥꯏ ꯀꯧꯕꯗꯨꯃꯈꯛ ꯍꯥꯏꯗꯦ꯫ ꯐꯅꯦꯛ ꯑꯗꯨꯕꯨ ꯈꯔ ꯊꯨꯅ ꯁꯥꯖꯤꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯁꯥꯔꯤ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯕ ꯅꯠꯇꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯃꯉꯥꯜ ꯅꯥꯏꯕ ꯍꯦꯜꯂꯛꯏ꯫ ꯃꯥꯒꯤ ꯏꯪꯂ ꯃꯉꯥꯜ ꯑꯗꯨꯅ ꯃꯐꯝ ꯄꯨꯝꯕꯗ ꯁꯟꯗꯣꯛꯂꯤ꯫ ꯐꯅꯦꯛ ꯁꯥꯔꯝꯕ ꯂꯤꯛꯂꯥꯏ ꯃꯍꯥꯛ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯐꯅꯦꯛ ꯁꯥꯔꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯕꯗꯨ ꯃꯕꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯃꯗꯨꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯐꯅꯦꯛ ꯁꯥꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯀꯨꯝꯊꯩ꯫ ꯃꯗꯣꯝ ꯊꯣꯛꯄꯤ ꯊꯥꯖꯅ ꯅꯤꯡꯊꯤꯅ ꯉꯥꯜꯂꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯇꯛꯅꯩ꯫ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟꯖꯩ, "ꯑꯁꯨꯛ ꯐꯖꯕ ꯊꯥꯖꯒꯤ ꯏꯪꯅ ꯆꯤꯛꯅ ꯃꯦꯡꯂꯕ ꯊꯥꯕꯜ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕꯅꯣ? ꯑꯩꯗꯤ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯐꯅꯦꯛ ꯁꯥꯕꯁꯨ ꯑꯃꯠꯇ ꯈꯣꯏꯖꯪꯗ꯭ꯔꯦ." ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛ ꯊꯥꯕꯜꯗ ꯉꯥꯎꯕꯤ ꯅꯣꯡꯏꯟ ꯆꯦꯛꯂꯥ ꯑꯣꯏꯗꯨꯅ ꯃꯄꯥꯜ ꯑꯗꯨ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡꯊꯪꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅ ꯍꯦꯛ ꯎꯔꯨꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯏ꯫ "ꯀꯅꯥꯅꯣ? ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯌꯦꯡꯕꯗ ꯅꯨꯄꯤ ꯃꯥꯜꯂꯤ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ?" ꯃꯁꯤ ꯀꯔꯤꯁꯨ ꯂꯦꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯂꯤꯛꯂꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯍꯦꯟꯅ ꯈꯪꯅꯤꯡꯂꯛꯏ꯫ "ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯑꯩ ꯍꯦꯛꯇ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯦ꯫ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯃꯈꯣꯡ ꯊꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯐꯝꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ?" ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯀꯞꯄ ꯑꯁꯤꯅ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯠꯊꯈ꯭ꯔꯦ꯫ ꯌꯥꯝꯅ ꯋꯥꯔꯕ
ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏ ꯏꯇꯥ ꯍꯥꯏꯅ ꯀꯧꯒꯦ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕ ꯀꯞꯀꯅꯨ ꯁꯤ ꯏꯇꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯅꯇꯥ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯦꯛꯇ ꯄꯥꯡꯒꯦ ꯍꯦꯛ ꯍꯦꯛ ꯀꯞꯂꯝꯕꯗꯨ ꯃꯈꯣꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯇꯥ ꯑꯩ ꯁꯤꯈ꯭ꯔꯁꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯗ꯭ꯔꯥ ꯑꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯀꯔꯤꯒꯤ ꯁꯤꯕꯅꯣ ꯁꯤꯕ ꯌꯥꯗꯦ ꯁꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯑꯗꯨ ꯍꯥꯟꯅ ꯇꯥꯎ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯥ ꯈꯪꯅꯤꯡꯉꯤ ꯈꯨꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪ ꯃꯥꯟꯗꯦ ꯃꯃꯥꯡꯗ ꯅꯪꯕꯨ ꯑꯩꯅ ꯎꯈꯤꯕ ꯂꯩꯇꯦ ꯑꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯁꯛꯁꯤ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯀꯣ ꯂꯤꯛꯂꯥꯏꯁꯨ ꯃꯊꯃꯣꯏꯗ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯃꯁꯛ ꯈꯪꯅꯤꯡꯕ ꯐꯥꯎꯏ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯂꯤꯛꯂꯥꯏꯁꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯂꯤꯛꯂꯥꯏ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯉꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯍꯥꯛ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯃꯥꯏꯊꯣꯡ ꯅꯥꯝꯃ ꯑꯃꯅ ꯍꯟꯅ ꯆꯥꯈꯤꯕꯒꯤ ꯆꯕꯤꯠ ꯆꯕꯤꯠ ꯂꯥꯎꯔꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯗꯨꯃꯅ ꯈꯨꯖꯤꯟꯒꯨꯝꯕ ꯃꯆꯤꯜ ꯇꯨꯝꯕ ꯑꯃꯅ ꯁꯥꯡꯅ ꯁꯥꯡꯅ ꯈꯣꯠꯈꯤꯕꯒꯤ ꯃꯃꯤꯁꯨ ꯌꯥꯝꯅ ꯇꯥꯔꯤ ꯂꯤꯛꯂꯥꯏ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯤ ꯃꯥꯅ ꯍꯥꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯇꯨꯅ ꯍꯥꯏ ꯑꯩꯒꯤ ꯁꯛ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯁꯛꯇꯝ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯣ ꯄꯦꯟꯅ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯎꯔꯒ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯤꯛꯂꯥꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯗꯨꯅ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯈꯜꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨ ꯃꯁꯤꯗ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯤꯡꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯤꯛꯂꯥꯏ ꯃꯊ꯭ꯋꯥꯏꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ ꯏꯃꯥ ꯅꯁꯥꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯁꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯣꯏ ꯏꯃꯥ ꯅꯁꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡꯗꯨꯗ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯂꯤꯛꯂꯥꯏꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯤꯡꯊꯈ꯭ꯔꯤ ꯂꯤꯛꯂꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯐꯅ ꯀꯟꯅꯗꯤ ꯃꯍꯥꯛ ꯂꯥꯎꯖꯩ ꯃꯥꯕꯨ ꯑꯁꯨꯝ ꯆꯤꯡꯊꯈꯤꯕꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯃꯄꯨꯝꯕ ꯏꯁꯤꯡꯗ ꯂꯨꯞꯂꯤ ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯂꯩ ꯃꯍꯜꯗꯨ ꯃꯈꯨꯠꯇ ꯈꯣꯏꯔꯨ ꯊꯥꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯅ ꯐꯤꯁꯥꯀꯣꯜꯗ ꯂꯩꯔꯝꯗꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯏ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯠꯂꯤ ꯃꯆꯥꯅꯨꯄꯤꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯁꯤ ꯃꯊꯛꯇ ꯀꯥꯈꯠꯁꯤ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯣ ꯃꯥꯒꯤ ꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯁꯦ ꯏꯃꯥꯒꯤ ꯈꯨꯠꯁꯤꯗ ꯄꯥꯏꯔꯣ ꯏꯃꯥ ꯆꯤꯡꯈꯠꯀꯦ ꯎꯁꯤꯟꯅ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯤ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯀꯤꯕꯅ ꯍꯦꯃꯟꯈꯤꯕꯅ ꯊꯛ ꯅꯤꯛꯂꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯅꯆꯥ ꯌꯥꯝꯅ ꯀꯤꯔꯦ ꯏꯃꯥ ꯂꯥꯛꯑꯣꯁꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯧꯖꯤꯛꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯄꯥꯜ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯂꯤꯛꯂꯥꯏꯁꯨ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨ ꯑꯀꯪꯕ ꯑꯃ ꯍꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯂꯤ ꯏꯃꯥ ꯅꯆꯥꯏꯅ ꯐꯅꯦꯛ ꯁꯥꯔꯝꯕꯗꯒꯤ ꯊꯥꯕꯜ ꯐꯩ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯊꯥꯕꯜ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯕꯗꯣ ꯍꯦꯛ ꯎꯔꯛꯈꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯨꯏ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗꯣ ꯀꯔꯤꯅꯣ ꯑꯃꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯛ ꯊꯥꯖꯗꯦ ꯃꯥꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯗ ꯑꯁꯨꯝ ꯆꯤꯡꯊꯈ꯭ꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯍꯜ ꯃꯍꯥꯛ ꯑꯉꯛꯄꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ ꯌꯦꯡꯉꯣꯏ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯟꯅꯔꯁꯤ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯊꯦꯡꯉꯤꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯗ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯛꯄ ꯂꯦꯞꯇꯦ ꯃꯍꯥꯛ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤ
ꯂꯩ ꯃꯍꯜꯁꯨ ꯃꯥꯒꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯍꯤꯞꯊꯩ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗ ꯍꯥꯏꯕꯀꯣ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯃꯍꯜ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯂꯩꯕꯗꯤ ꯃꯍꯥꯛ ꯎꯗꯦ꯫ ꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦꯅ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯌꯨꯝ ꯑꯗꯨꯝꯇꯃꯨꯛ ꯆꯪꯉꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯂꯩꯃꯍꯜꯅ꯫ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ? ꯏꯃꯥ, ꯅꯆꯦ ꯅꯌꯥꯒ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯏꯃꯥꯅ ꯑꯣꯏꯅ ꯁꯥꯕ ꯂꯣꯏꯁꯤꯟꯕꯤꯔꯒꯦ꯫ ꯌꯥꯅꯤꯗ ꯏꯃꯥ ꯋꯥꯅꯕꯅꯤ, ꯅꯆꯥ ꯁꯨꯝ ꯇꯧꯔꯒꯦ꯫ ꯌꯥꯅꯤ ꯏꯃꯥ ꯇꯧꯒꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ꯫ ꯏꯃꯥ, ꯉꯔꯥꯡꯒꯤꯗꯣ ꯀꯃꯥꯏ ꯇꯧꯔꯕ? ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦꯅꯦ ꯏꯃꯥꯒꯤ ꯂꯤꯛꯂꯥꯏ꯫ ꯅꯪꯅꯦ ꯉꯁꯤꯗꯒꯤꯗꯤ ꯑꯊꯦꯡꯕꯗ ꯃꯄꯥꯜꯗ ꯊꯣꯛꯂꯒꯅꯨ, ꯐꯤꯁꯨ ꯁꯥꯔꯒꯅꯨ꯫ ꯅꯪꯅ ꯊꯥꯕꯜꯗ ꯉꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕ ꯃꯇꯝ ꯐꯥꯎꯕ ꯃꯄꯥꯜꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯇꯧꯔꯒꯅꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯁꯦꯡꯕꯅꯤ ꯂꯤꯛꯂꯥꯏ ꯃꯍꯥꯛꯇꯤ ꯅꯤꯡꯊꯤꯕ ꯊꯥꯖ ꯊꯥꯕꯜꯗ ꯉꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯝ ꯑꯊꯦꯡꯗ ꯃꯄꯥꯜꯗ ꯌꯥꯝ ꯇꯣꯏꯅ ꯂꯩꯒꯜꯂꯤ꯫ ꯁꯣꯝꯗꯅ ꯊꯥꯒꯣꯏ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯁꯥꯎꯅꯤꯡꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯄꯦꯠꯂꯕꯅꯤ ꯍꯦꯛ ꯁꯣꯏꯗ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯍꯦꯛ ꯊꯣꯛꯆꯜꯂꯛꯇꯅ ꯂꯤꯛꯂꯥꯏꯕꯨ ꯍꯦꯛ ꯍꯥꯠꯄ ꯅꯪꯍꯧꯗꯦꯗ꯫ ꯉꯔꯥꯡꯒꯤꯗꯣ ꯆꯞꯇꯤ ꯆꯥꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯕꯀꯣ꯫ ꯑꯔꯨꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯣꯟꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯃꯍꯥꯛꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯣꯟꯅ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯝꯅ ꯍꯩꯔꯦ꯫ ꯑꯔꯨꯕꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯄꯨꯟꯅ 9ꯅꯤ, ꯅꯨꯄꯤ 2, ꯅꯨꯄꯥ 3꯫ ꯑꯗꯨꯅ ꯂꯝꯇꯨ ꯌꯦꯟꯅꯔꯛꯄ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯝꯅ ꯊꯨꯡꯒꯟꯗꯦ꯫ ꯑꯔꯨꯕꯤ ꯃꯥꯗꯤ ꯂꯝꯇꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯁꯅꯥ ꯂꯨꯄꯥ ꯁꯤꯕ, ꯑꯔꯨ ꯑꯍꯦꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯁꯨꯝꯅ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯇꯪꯒ ꯐꯪꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯈꯣꯝꯕꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯁꯤꯃꯇꯪ ꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯔꯨꯕꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯃꯤ꯫ ꯃꯤ ꯌꯥꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯀꯔꯤꯗ ꯐꯔꯤꯕ? ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯒꯤ ꯏꯆꯥ ꯑꯃ ꯌꯥꯎꯔꯛꯂꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯦ? ꯃꯇꯝ ꯑꯗꯨꯗꯅ ꯃꯇꯝ ꯑꯗꯨꯒꯤ ꯊꯣꯛꯄ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯏꯪꯈꯣꯜ ꯑꯁꯤꯗ ꯄꯥꯡꯅ ꯁꯥꯅꯕ ꯑꯗꯨꯝ ꯂꯩꯔꯁꯤ꯫ ꯁꯦꯜ ꯈꯔ ꯌꯥꯝ ꯇꯥꯜꯂꯒ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯔꯁꯨ ꯂꯩꯁꯤ꯫ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏ꯫ ꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯗ ꯌꯨꯝ ꯄꯥꯟꯖꯔꯝꯂꯕꯗꯤ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤ꯫ ꯐꯔꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯗꯣꯛꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯃꯕꯨꯛꯆꯦꯜꯁꯨ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛ꯫ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤ ꯃꯍꯥꯛ ꯃꯃꯩꯊꯪꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ꯫ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯂꯩꯃꯍꯜ ꯍꯣꯏꯁꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ 2 ꯈꯛꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ 2ꯕꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯅꯕ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜꯁꯨ ꯆꯥꯎꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ 2ꯁꯦ ꯁꯤꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯦ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯧꯕꯅꯤ ꯈꯪꯗꯦ, ꯃꯨꯟꯕꯅꯤ ꯈꯪꯗꯦ, ꯑꯃ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯖꯤꯟꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯂꯩꯃꯍꯜ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅ ꯁꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯕꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯑꯁꯤꯅꯤ꯫ ꯑꯔꯨꯕꯤ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯁꯤꯗ ꯁꯨꯝ ꯐꯝꯗꯨ ꯂꯩꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯦ ꯂꯩꯃꯍꯜ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯖꯤꯟꯕ ꯍꯦꯛ ꯍꯧꯒꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯑꯐꯕꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯐꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯕꯨ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯍꯜꯂꯤ꯫ ꯑꯗꯨꯅ ꯑꯔꯨꯕꯤ ꯃꯍꯥꯛ ꯃꯆꯦ ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯗꯨꯅ, ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯂꯤꯛꯂꯥꯏꯅ ꯃꯥꯡꯒꯣꯜꯗ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯥꯏꯕꯨ ꯎꯕꯗ ꯃꯥꯅ ꯅꯣꯛꯃꯤꯅ ꯀꯧꯖꯩ꯫ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯐꯤ ꯁꯥꯔꯤꯕ꯭ꯔꯣ?
ꯑꯩꯁꯦ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯅꯦ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯌꯥꯅꯤ ꯏꯟꯗꯣꯝꯆꯥ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯐꯝꯁꯤ ꯁꯤꯗ ꯍꯣꯏ ꯌꯥꯅꯤ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯏꯆꯦꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯃꯅꯤꯡꯗ ꯂꯤꯛꯂꯥꯏꯅ ꯁꯥꯔꯤ ꯐꯅꯦꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯂꯤꯛꯂꯥꯏ ꯅꯪꯅ ꯁꯥꯔꯤ ꯐꯅꯦꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ ꯃꯁꯛ ꯃꯆꯨ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯑꯩꯒꯤꯁꯨ ꯐꯅꯦꯛ ꯑꯃꯠꯇ ꯅꯪꯅ ꯁꯥꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯌꯥꯅꯤ ꯍꯦꯛꯇ ꯁꯥꯖꯒꯦ ꯏꯟꯗꯣꯝꯆꯥ ꯂꯩ ꯃꯍꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯩ ꯃꯍꯜꯅ ꯑꯔꯨꯕꯤꯌꯥ ꯅꯪ ꯂꯥꯛꯑꯝꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯆꯦ ꯏꯆꯦ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯁꯥꯟꯅꯒꯦꯅ ꯍꯣꯏ ꯁꯥꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯂꯩ ꯃꯍꯜꯁꯨ ꯙꯥꯔꯤꯗꯨꯗ ꯐꯝꯊꯩ ꯑꯔꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯔꯤ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏꯒꯤ ꯋꯥꯔꯤꯅꯤꯗ ꯑꯩꯒꯤ ꯏꯄꯥꯝꯗꯣ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏꯁꯦ ꯃꯁꯛ ꯈꯪꯕ ꯃꯥꯜꯂꯤ ꯃꯥꯅ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏ ꯑꯁꯤꯕꯨ ꯃꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯈꯔ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯁꯦ ꯍꯦꯛ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯋꯥꯐꯝꯁꯦ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯕ ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯈꯨꯝꯃꯤ ꯑꯔꯨꯕꯤꯌꯥ ꯏꯆꯥꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯗ ꯃꯇꯝ ꯈꯔꯗ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯖꯈꯤꯁꯅꯤ ꯅꯨꯄꯥꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯁꯦꯜ ꯄꯥꯏ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏ ꯑꯁꯦ ꯃꯐꯝ ꯑꯗꯨ ꯂꯩꯖꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ ꯑꯔꯨꯕꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕꯅꯤꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯗꯕ ꯌꯥꯗꯗꯨꯅꯤ ꯍꯦꯛꯇ ꯃꯁꯤꯅ ꯊꯣꯛꯂꯛꯄ ꯃꯍꯩꯖꯤꯟꯕꯅꯤ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯈꯤꯒꯦ ꯂꯩ ꯃꯍꯜꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯝ ꯈꯔꯗꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯖꯁꯅꯤꯗ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯀꯣ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯁꯛ ꯀꯌꯥꯝ ꯐꯖꯔꯗꯅ ꯁꯛꯇꯥꯁꯤꯒ ꯄꯥꯜꯂꯨꯅꯨ ꯀꯩꯅꯣ ꯑꯩꯁꯨ ꯋꯥ ꯍꯥꯏꯐꯝ ꯂꯩꯇꯕꯒꯤ ꯑꯁꯤ ꯍꯦꯛꯇ ꯗꯣꯡ ꯍꯥꯏꯖꯤꯟꯕꯅꯤ ꯐꯔꯦ ꯀꯩꯅꯣ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯤꯛꯂꯥꯏ ꯑꯩꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯅꯪ ꯁꯥꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯔꯨꯕꯤ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤ ꯌꯥꯝꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒ ꯆꯤꯛꯅ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗꯔꯦ ꯄꯨꯡ ꯈ꯭ꯔꯥꯎꯁꯤꯡꯈꯤꯕ ꯃꯍꯥꯛ ꯉꯥꯏꯔꯤ ꯈꯣꯝꯕꯁꯨ ꯃꯄꯥꯜꯗ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯥꯕꯤꯔꯤꯕꯔꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯑꯔꯨꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯁꯨꯝ ꯇꯧꯕ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯔꯤ ꯊꯕꯛ ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯨꯁꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯦ ꯂꯩꯃꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯁꯥꯐꯨ ꯑꯃ ꯐꯨꯝꯒꯗꯕꯅꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯀꯤꯕ ꯀꯔꯤ ꯋꯥꯅꯣꯗ ꯑꯔꯨꯕꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯉꯝꯂꯣꯏ ꯀꯩꯅꯣ ꯅꯨꯄꯥ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ ꯌꯦꯡꯉꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯠꯂꯕꯗꯤ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯍꯦꯛꯇ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦꯗꯅ ꯆꯤꯟꯗ꯭ꯔ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯦꯕ ꯈꯪꯗ꯭ꯔꯦꯗ ꯑꯔꯨꯕꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯀꯔꯤꯁꯨ ꯍꯥꯏꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯗꯅꯦ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯤꯌꯨ ꯁꯤꯅ ꯂꯣꯏꯔꯦ ꯍꯣꯔꯦꯟꯗꯣ ꯑꯩꯈꯣꯏꯅꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯑꯃꯨꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯕꯗ ꯈꯣꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯍꯥꯏ ꯑꯩ ꯍꯣꯔꯦൻ ꯍꯧꯗꯣꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯁꯠ ꯃꯤꯀꯞ ꯊꯣꯛꯄꯤꯔꯛꯑꯣ ꯈꯣꯝꯕ ꯇꯨꯝꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯁꯤꯟꯕ ꯍꯧꯏ ꯂꯤꯛꯂꯥꯏꯁꯨ ꯐꯅꯦꯛ ꯁꯥꯗ꯭ꯔꯤ ꯃꯃꯥꯅꯁꯨ ꯌꯥꯗ꯭ꯔꯤ ꯂꯥꯎ ꯇꯨꯝꯃꯨ ꯂꯥꯎꯀꯣ ꯊꯥꯕꯜ ꯐꯩ ꯍꯥꯏꯗꯅ ꯌꯦꯡꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯅꯪ ꯅꯤꯡꯁꯤꯡꯉꯨ ꯃꯄꯥꯜꯗ ꯂꯩꯔꯝꯕ ꯂꯤꯛꯂꯥꯏ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯔꯨꯕꯤ ꯆꯐꯨꯗꯨ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯂꯤꯕꯗꯨꯕꯨ ꯍꯧꯗꯣꯛꯏ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯧꯒꯠꯄꯤꯔꯣ ꯃꯇꯝꯁꯤ ꯆꯞ ꯆꯥꯔꯦ ꯂꯥꯎ ꯆꯠꯂꯁꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯕꯗ ꯈꯣꯝꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯍꯧꯒꯠꯄꯤꯔꯣ ꯌꯥꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯁꯤ ꯃꯤꯠ ꯁꯤꯡꯕꯤꯔꯣ ꯈꯣꯝꯕ ꯅꯝꯗꯅ ꯍꯧꯒꯠꯂꯤ ꯑꯔꯨꯕꯤꯅ ꯊꯥꯡꯖꯧ ꯑꯃ ꯄꯤ ꯁꯤ ꯊꯥꯡꯖꯧꯁꯤ ꯄꯥꯏꯔꯣ ꯍꯣꯔꯦꯟ ꯂꯩꯕꯥꯛ ꯇꯧꯅꯕ ꯈꯣꯝꯕꯅ ꯊꯥꯡꯖꯧ ꯄꯥꯏ ꯑꯔꯨꯕꯤꯅ ꯆꯐꯨꯗꯨ ꯄꯥꯏ ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯗ ꯃꯥꯡꯗ ꯃꯄꯥꯜꯗ ꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯃꯆꯦ ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯆꯠꯅꯗꯦ ꯃꯈꯣꯏ ꯑꯅꯤꯗ ꯆꯠꯂꯤ ꯑꯁꯨꯝ ꯆꯠꯄꯅ
ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯌꯧꯔꯤ ꯑꯔꯨꯕꯤꯅ ꯇꯞꯅ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯣꯟꯊꯣꯡꯁꯩꯁꯦ ꯇꯞꯅ ꯍꯥꯡꯗꯣꯛꯀꯣ ꯃꯤ ꯇꯥꯈꯤꯅꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯀꯣꯟꯊꯣꯡꯁꯩ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕꯤꯅ ꯂꯝꯕꯤ ꯇꯥꯛꯏ ꯁꯣꯝꯗ ꯄꯨꯈ꯭ꯔꯤ ꯁꯣꯝꯗ ꯆꯪꯉꯣ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯂꯩꯄꯨꯡ ꯑꯃ ꯂꯩꯕꯅꯤ ꯂꯩꯄꯨꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯐꯨꯁꯦ ꯐꯨꯝꯖꯤꯜꯂꯁꯤ ꯍꯣꯏ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯂꯩꯄꯨꯡ ꯂꯩꯔꯤ ꯃꯄꯥꯗꯨꯗ ꯂꯦꯞꯄꯤ ꯑꯔꯨꯕꯤꯅ ꯃꯐꯝ ꯇꯥꯛꯇꯨꯅ ꯈꯣꯝꯕꯅ ꯊꯥꯡꯖꯧꯗꯨꯅ ꯂꯩꯕꯥꯛ ꯇꯧꯏ ꯇꯟꯖꯥꯁꯤꯗ ꯂꯩꯃꯍꯜꯗꯨ ꯃꯈꯨꯠꯇ ꯈꯣꯏꯔꯨ ꯊꯥꯡꯃꯣꯏꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯃꯤ ꯑꯅꯤ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯗ ꯃꯥꯅ ꯈꯜꯂꯤ ꯑꯦ ꯀꯅꯥꯅꯣ ꯂꯩꯄꯨꯡ ꯃꯅꯥꯛꯇ ꯃꯤ ꯑꯅꯤ ꯂꯩꯔꯤꯕꯁꯤꯕꯣ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯉꯔꯥꯡꯗꯁꯨ ꯏꯆꯥꯅꯨꯄꯤꯅ ꯄꯥꯎ ꯑꯃ ꯇꯝꯈꯤꯕꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯂꯥꯏ ꯇꯤꯟꯗꯤ ꯃꯥꯟꯗꯦ ꯂꯩꯄꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯟꯅ ꯇꯧꯔꯤ ꯊꯥꯡꯃꯣꯏꯁꯤ ꯃꯨꯊꯠꯂꯒꯦ ꯑꯗꯨꯒ ꯂꯨꯅ ꯇꯨꯃꯤꯟꯅ ꯆꯥꯛꯁꯤꯟꯅ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯡꯃꯩ ꯑꯗꯨ ꯃꯨꯊꯠꯇꯨꯅ ꯃꯈꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕꯤꯅ ꯇꯞꯅ ꯍꯥꯏ ꯂꯩꯕꯥꯛ ꯇꯧꯕꯨ ꯑꯁꯨꯛ ꯀꯨꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯠ ꯇꯧ ꯃꯤ ꯁꯣꯛꯅ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯅꯪꯅꯗꯤ ꯁꯠ ꯇꯧꯑꯣꯅ ꯍꯥꯏꯖꯔꯤꯕ ꯉꯥꯗ ꯇꯧꯔꯤꯕꯅꯤꯅꯦ ꯁꯤ ꯑꯩ ꯂꯩꯕꯥꯛꯁꯦ ꯀꯣꯊꯣꯔꯛꯀꯦ ꯃꯥꯅ ꯂꯩꯕꯥꯛ ꯀꯣꯊꯣꯛꯏ ꯑꯗꯨꯒ ꯈꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛꯇꯨ ꯇꯧꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯂꯩꯃꯍꯜꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤ ꯃꯤꯁꯛ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯂꯩꯄꯨꯡ ꯑꯁꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯥꯝ ꯀꯟꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯃꯁꯛ ꯑꯁꯤ ꯈꯪꯅꯕꯒꯤ ꯍꯣꯠꯅꯔꯒꯦ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯅ ꯆꯐꯨ ꯑꯃ ꯄꯥꯏꯔꯤꯕꯗꯨꯁꯨ ꯍꯦꯛ ꯎꯔꯛꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯂꯥꯎꯏ ꯍꯩ ꯀꯅꯥꯅꯣ ꯑꯗꯨ ꯂꯩꯔꯤꯕꯗꯨ ꯀꯅꯥ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯁꯤꯗ ꯈꯣꯝꯕꯒ ꯑꯔꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯔꯨꯕꯤꯗꯤ ꯃꯈꯨꯠꯇ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯊꯣꯡꯒꯥꯜ ꯑꯗꯨꯝꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯈꯣꯝꯕꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯖꯧ ꯑꯗꯨ ꯊꯥꯗꯔꯝꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥꯁꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯔꯤꯕꯨ ꯐꯨꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯣ ꯍꯨꯔꯥꯟꯕꯅ ꯆꯦꯟꯈ꯭ꯔꯕꯗ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯈꯣꯝꯕꯒ ꯑꯔꯨꯕꯤꯒ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯀꯥꯗ ꯆꯪꯗꯨꯅ ꯁꯣꯔ ꯍꯣꯟꯗꯣꯛꯅꯩ ꯈꯣꯝꯕꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯁꯤꯃ ꯅꯇꯩ ꯃꯤꯆꯥ ꯍꯦꯛ ꯆꯥꯗꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯆꯦ ꯂꯩꯃꯍꯜꯅ ꯊꯣꯛꯂꯛꯏꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯊꯥꯡꯕꯨ ꯑꯇꯣꯞꯄ ꯆꯥꯅ ꯊꯣꯛꯂꯛꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯤꯅꯦ ꯃꯥ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯆꯐꯨꯗꯣ ꯑꯗꯨꯝ ꯐꯨꯝꯖꯤꯜꯂꯝꯗꯧꯔꯝꯅꯤꯀꯣ ꯐꯨꯝꯕ ꯍꯥꯏꯕꯕꯨ ꯐꯨꯝꯂꯕꯅꯤ ꯈꯨꯠꯁꯤꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯕꯅꯤ ꯐꯨꯝꯂꯒꯦꯅ ꯊꯥꯡꯒꯠꯂꯕꯅꯦꯕ ꯍꯦꯛ ꯐꯪꯗꯦꯗ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯅꯒꯤ ꯁꯛꯁꯤ ꯏꯆꯦ ꯂꯩꯃꯍꯜꯅ ꯃꯁꯛ ꯈꯪꯂꯝꯒꯗ꯭ꯔꯅꯦ ꯈꯪꯉꯝꯃꯣꯏꯗ ꯊꯥꯖꯗꯦ ꯑꯃꯃ ꯃꯔꯛꯅꯤ ꯊꯥꯕꯜ ꯐꯔꯤꯕꯁꯤꯗꯤ ꯊꯥꯕꯜ ꯐꯔꯁꯨ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏꯌꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯨꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯁꯨ ꯂꯦꯝꯅ ꯃꯥꯡꯉꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯦꯝꯅ ꯃꯥꯡꯉꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯅꯨꯄꯥ ꯅꯪ ꯃꯈꯣꯏꯅ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯂꯨꯔꯒꯦꯔꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯗ ꯀꯩꯅꯣ ꯗꯥꯔꯨꯕꯤ ꯑꯇꯣꯞꯄ ꯋꯥ ꯃꯤ ꯍꯥꯠꯂꯨ ꯀꯥꯏꯅ ꯉꯝꯖꯔ ꯏꯁ ꯑꯩꯕꯨ ꯃꯤ ꯍꯥꯠꯄ ꯅꯪꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯀꯟꯕꯨ ꯍꯦꯛ ꯈꯜꯂꯨꯗꯦ ꯍꯣ ꯃꯇꯥꯡ ꯃꯇꯝꯒꯤꯅꯤ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯃꯇ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡꯗ ꯆꯪꯅꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯤꯛꯂꯥꯏꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯊꯥꯡꯖꯧ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯥꯡꯖꯧꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯊꯥꯡꯖꯧꯅꯣ ꯁꯤꯗ ꯇꯥꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯊꯥꯡꯖꯧ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕꯥꯛ ꯇꯧꯊꯣꯛꯈꯤꯕꯒꯤ ꯀꯣꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯏꯪꯉꯛꯏ ꯃꯃꯥꯕꯨ ꯇꯥꯅꯕ ꯀꯧꯏ ꯏꯃꯥ ꯍꯣ ꯏꯃꯥ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯁꯤꯕꯨ ꯀꯩꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ ꯂꯩꯃꯍꯜꯁꯨ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯆꯠꯂꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯤꯛꯂꯥꯏꯅ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯇꯨ ꯏꯃꯥ ꯁꯤ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨ ꯂꯩꯕꯥꯛꯁꯨ ꯇꯧꯏ ꯑꯗꯨꯒ ꯊꯥꯡꯖꯧ ꯁꯤꯃꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯪꯂꯝꯕ ꯃꯥꯜꯂꯤ ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣ ꯃꯁꯤꯕꯣ ꯄꯣꯠ ꯍꯨꯒꯦ ꯍꯥꯏꯔꯕꯁꯨ ꯆꯨꯝꯅ ꯍꯨꯕ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ ꯂꯩꯕꯥꯛ ꯍꯦꯛꯇ ꯇꯧꯔꯗꯅ ꯂꯩꯄꯨꯡ ꯃꯅꯨꯡ ꯑꯁꯤꯗꯕꯨ ꯀꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯦ ꯂꯩꯃꯍꯜ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ
ꯏꯃꯥꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯊꯥꯡꯖꯧꯗꯨ ꯇꯥꯞ ꯂꯧꯏ ꯊꯥꯡꯖꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏ ꯊꯥꯡꯖꯧ ꯑꯁꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯣꯡꯃ ꯈꯣꯝꯕꯅ ꯂꯩꯃꯜ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥ ꯌꯥꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯦ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜꯁꯦ ꯑꯁꯤꯗꯒꯤ ꯋꯥ ꯑꯝꯇ ꯌꯥꯟꯒꯦ ꯄꯩꯌꯥ ꯈꯔ ꯁꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯣꯏ ꯌꯥꯅꯤ ꯍꯦꯛꯇ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯃꯈꯨꯠꯇ ꯊꯥꯡꯖꯧꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯋꯥ ꯑꯃ ꯈꯟꯗꯨꯅ ꯌꯥꯜꯂꯝꯃꯤ ꯋꯥ ꯌꯥꯟꯕ ꯂꯣꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯇꯤ ꯊꯥꯡꯖꯧꯗꯨ ꯀꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯗꯨꯅ ꯋꯥ ꯑꯗꯨꯗꯪ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯩꯃꯍꯜꯅ ꯃꯅꯤꯡ ꯑꯗꯨ ꯊꯣꯛꯄꯗ ꯊꯥꯡꯖꯧ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯗ ꯍꯥꯏꯖꯩ ꯊꯥꯡꯖꯧꯅꯤꯅ ꯉꯁꯥꯏ ꯏꯕꯨꯡꯉꯣ ꯈꯣꯝꯕꯅ ꯂꯥꯛꯂꯒ ꯋꯥ ꯌꯥꯜꯂꯝꯕꯅꯤ ꯀꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯑꯣꯏꯔꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯡꯖꯧꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯨꯝꯗ ꯆꯪꯉꯤ ꯂꯤꯛꯂꯥꯏꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯀꯅꯥꯒꯤ ꯊꯥꯡꯖꯧꯅꯣ ꯃꯗꯨꯅ ꯃꯃꯥꯡꯂꯣꯝꯒꯤ ꯏꯕꯨꯡꯉꯣ ꯈꯣꯝꯕꯒꯤ ꯊꯥꯡꯖꯧꯅꯤ ꯉꯁꯥꯏ ꯋꯥ ꯌꯥꯟꯕ ꯂꯥꯛꯑꯝꯕꯅꯤ ꯀꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯂ ꯃꯥꯜꯂꯤ ꯑꯣ ꯑꯁꯤ ꯍꯥꯏꯗꯨ ꯂꯩꯅꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯊꯥꯡꯖꯧ ꯀꯥꯎꯔꯝꯕꯗꯨ ꯂꯧꯕ ꯂꯥꯛꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯈꯣꯝꯕ ꯅꯪꯗꯤ ꯋꯥ ꯌꯥꯟꯕ ꯂꯥꯛꯂꯒ ꯊꯥꯡꯖꯧ ꯀꯥꯎꯔꯝꯂ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯂꯧꯁꯤꯟꯕꯤꯔꯕꯅꯤ ꯏꯆꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯏꯅꯤ ꯂꯩꯃꯍꯜꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯊꯥꯡꯖꯧꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏ ꯅꯪꯒꯤ ꯊꯥꯡꯖꯧꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯃꯌꯥꯒ ꯌꯥꯝ ꯊꯧꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯊꯥꯡꯁꯦ ꯑꯃꯠꯇ ꯂꯩꯒꯦꯗꯅ ꯈꯜꯂꯤꯕꯅꯤ ꯁꯦ ꯄꯨꯈ꯭ꯔꯣ ꯃꯇꯨꯡꯗꯗꯤ ꯅꯄꯣꯠ ꯅꯆꯩ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯣꯏꯁꯦ ꯊꯥꯡꯖꯧꯗꯨ ꯂꯧꯗꯨꯅ ꯈꯣꯝꯕ ꯑꯃꯨꯛ ꯊꯣꯛꯈꯤ ꯂꯩꯃꯍꯜ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯥꯡꯖꯧ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯕꯦꯝꯃ ꯅꯪ ꯂꯩꯔꯝꯃꯣ ꯑꯩꯅꯦ ꯊꯤꯛ ꯇꯧꯒꯦ ꯃꯣꯏꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯀꯧꯏ ꯈꯣꯝꯕ ꯑꯔꯨꯕꯤꯌꯥ ꯅꯈꯣꯏ ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯏꯃꯨꯡꯗꯒꯤ ꯈꯣꯝꯕꯒꯤ ꯃꯃꯥ ꯁꯛꯍꯦꯟꯕꯤ ꯊꯣꯛꯂꯛꯏ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯂꯩꯃꯍꯜ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯈꯣꯝꯕꯗ ꯃꯥꯒꯤ ꯊꯥꯡꯖꯧꯁꯦ ꯄꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯑꯣ ꯈꯣꯝꯕꯒ ꯑꯔꯨꯕꯤꯒꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯂꯩꯃꯍꯜꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥ ꯑꯗꯨ ꯏꯁꯤꯡꯗ ꯁꯤꯡꯅꯩ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ ꯂꯩꯃꯍꯜꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯈꯣꯝꯕ ꯑꯔꯨꯕꯤꯌꯥ ꯊꯥꯡꯖꯧꯁꯦ ꯅꯈꯣꯏꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯈꯣꯏꯒꯤ ꯊꯥꯡꯖꯧꯁꯦ ꯇꯥꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯑꯩꯅ ꯊꯤꯟꯕꯤꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨꯁꯤ ꯏꯆꯦ ꯊꯥꯡꯖꯧꯗꯨ ꯍꯣꯏꯅꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤꯅꯦ ꯁꯤꯅꯦ ꯂꯧꯁꯤꯜꯂꯨꯅꯦ ꯈꯣꯝꯕ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯡꯖꯧꯗ ꯂꯧꯁꯤꯜꯂꯤ ꯂꯩꯃꯍꯜꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯇꯧꯔꯝꯂꯤꯕꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯅꯠꯇ꯭ꯔꯣ ꯋꯥꯐꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯂꯩꯃꯍꯜ ꯁꯛꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦꯒꯤ ꯏꯆꯥꯒ ꯏꯃꯧꯒꯁꯦ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ꯭ꯔꯥ ꯍꯨꯔꯥꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯊꯥꯡꯖꯧ ꯑꯁꯦ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯤꯕꯅꯤ ꯑꯔꯨꯕꯤꯅ ꯆꯐꯨ ꯑꯃꯁꯨ ꯐꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯗꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯂꯥꯎꯕꯗꯒꯤ ꯃꯈꯣꯏꯅꯤ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯕꯗꯨꯗ ꯊꯥꯡꯖꯧꯁꯤ ꯇꯥꯍꯧꯕꯅꯤ ꯊꯥꯡꯖꯧꯁꯤꯒꯤ ꯃꯄꯨꯗꯤ ꯃꯈꯣꯏꯅꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯁꯛꯍꯦꯟꯕꯤꯅ ꯃꯆꯥꯒ ꯃꯃꯧꯒꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯅꯈꯣꯏꯅꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯅꯃꯥꯏꯗꯨ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯍꯧꯖꯤꯛꯃꯛ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯝꯃꯣ ꯁꯠ ꯈꯨꯔꯝꯃꯣ ꯑꯔꯨꯕꯤꯒ ꯈꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯥꯏꯕꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯂꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯕꯨ ꯅꯝꯗꯨꯅ ꯃꯨꯟꯒꯦ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ ꯃꯁꯥꯒꯤ ꯃꯔꯥꯜ ꯃꯁꯥꯅ ꯌꯥꯖꯔꯗꯨꯅ ꯃꯆꯦ ꯂꯩꯃꯍꯜꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯜꯁꯦ ꯏꯆꯦꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯍꯩꯕ ꯂꯩꯃꯍꯜꯅꯤ ꯌꯥꯔꯦ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯈꯛ ꯇꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯃꯍꯜ ꯃꯌꯨꯝꯗ ꯍꯟꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯐꯅꯦꯛ ꯁꯥꯕꯗꯨꯒ ꯇꯣꯛꯇꯨꯅ ꯊꯥꯕꯜ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯊꯥꯕꯜꯗ ꯇꯥꯎꯕꯤ ꯃꯍꯥꯛꯅꯤ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯕꯒꯨꯝꯅ ꯇꯧꯔꯔꯤ ꯑꯍꯤꯡ ꯃꯃꯩꯅ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯀꯣꯔꯣꯛ ꯀꯣꯏꯕ ꯊꯥꯖꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯩꯈꯤꯔꯝꯃꯤ